Lakhipuronline putoksaba January gi tang 13 Jumsa kaisa numit ki Khomjinba Pao tabirase Ahanbada maruipa Pao Assam Police na drugs ki mayokta chatharakpa khongjangi sarukam oina yamkhraba nisagi polamsing kasar police na phagat kre Manipur gi kautruk amadi kadangban khunda nakalani gi marakta kapnabagi thodokta miyoi ani sire kharana sokle State Level Police Recruitment Board SLPRB Assam na Constable gi pham chaniga humpumapan gi application kauri Apunba khungang mapan chakhuluk paskandi kasarna mitei khungang mapan gi oiba mahiroi singi hendana bagi thoromama pangthokre Singirbon gi oza amadi social worker Janab Azizur Rahman laikidre Agartala Press Club ki mapok kumon gamari lenana Agartala sahar da yaipa kongset ama chatkre amasung Teresa ningthaujam gi academic career manghanba yaroi haina musuna akanba wafam thamlakli Hauzik mapungai bapau tabirase Assam Police na drugs ki mayokta chatharakpa khongjangi sarukama oina yamkhraba nisagi polamsing kasar police na phagat khre Kasar gi SP Numal Mahatta gi luching makhada chathakiba khongjangda dholaina konma maphamdagi saban kep yangkhai da hablamba heroin kg amaga gram chamga ga kuntramathoi amadi yaba tablet semnana ba powder gram chamri ga humpu phagat khre Hairiba nisagi polamsing asi lalonbagi thabak tawba miyoi anidagi polamsing asi phagat khibani aizoldagi mafam asida yonaba porakpa oigani haina Kasar Police ki Additional SP Subrata Senna ngarang paumising da phongdokhi hairiba polamsing asigi kaithel gi mamal lupa crore 9 lom oigani haina mahakna phongdokhi Kasar Arakhir ji drugs birodhi অভিযান he অভিযান অব্যাহত আছে আজি ঢলপুয়াতে এক বিশেষ সূত্রে এটি ইনফরমেশন পোৱা গৈছিলে যে এজন ব্যক্তিৰ লগত বুজন পৰিমাণৰ ড্ৰাগছ তেখেতে মজুত ৰাখিছে তেখেতে ড্ৰাগছ পেডলাৰ হয় আৰু এই সন্দৰ্ভত এক অভিযান চলিছিল আৰু এই অভিযানৰ নেতৃত্ব দিছিল আমাৰ মাননীয় আৰক্ষী অধীক্ষক নুমল মহন্ত সৰে আৰু এই অভিযান কালত এজন ব্যক্তিৰ নাম বাবুল উদ্দিন লস্কৰ যাৰ বয়স 32 বছৰ দেউতাকৰ নাম হল আহমাদুল হক লস্কৰ তেখেতৰ ঘৰ লোকনাথপুৰ ধলাইৰ ওচৰত ভাগাত আৰু তেওঁৰ পজিশনৰ পৰা 1.53 কিলোগ্ৰাম সন্দেহজনক হিৰোইন আৰু 460 গ্ৰাম যেটো আমি ইয়াবা টেবলেট বনোৱাতে যেটো মলিকুল যেটো ব্যৱহাৰ কৰা হয় সেইখিনি তেওঁৰ পজিশনৰ পৰা আমি সিজ কৰিবলৈ সক্ষম হৈছো এই গোটেইখিনি বস্তুৰ বজাৰ মূল্য প্ৰায় 8 কোটিতকৈ অধিক তেওঁলোকে আইজল জিলাৰ পৰা আমাৰ মিজোৰামৰ আইজল ডিস্ট্ৰিক্টৰ পৰা তেখেতসকলে এই বস্তুখিনি কঢ়িয়াই লৈ আহিছিল সেইটো এতিয়া আমাৰ ইনভেষ্টিগেশ্যনৰ পিছতহে মই আপোনালোকক ক'ব পাৰিম তেখেতৰ জিৰা অব্যাহত আছে Manipur gi Imphal West amadi Kangpokpi jila gi marak kautruk amadi kadangban khunda ngarang nungthil pung anirom tarakpa duaida nakalani gi marakta nongmai kapna bagi thodokta miyoi ani sire aduga kharana asokapan nangle thodok aduda asokpasing Imphal gi hospital da laing na ba porakre hairi Rashtrapati Draupadi Murmu na wangang bagaloinana Parliament ki marak ki budget mifam ngasidagi hauragani mifam asi February gi tang 8 phawba chathagani mifam asida Kendra gi Selthum Mantri Nirmala Sitaraman na hayeng sagul se numita Kendra gi marak ki budget puthokani State Level Police Recruitment Board SLPRB Assam na Constable gi pham chaniga humpumapan gi damak application kauri Directorate of Civil Defense and Home Guards Assam gi makhada thabak asi thana bagi tamak candidate singna February gi tang amadagi 15 gi manungda SLPRB gi website www.slprbassam.in asida changduna online da apply tawgadabani OBC SC amadi ST gi reserve lady mahi gi thak SSLC natraga manaba aduga masagi chahi 19 dagi nipu phawba gi manungda leikadabani Physical Standard Test, Physical Efficiency Test amadi mark chamagi written exam, General Knowledge, Reasoning, English, Maths amadi Assam gamari lenaba topic singda oigani
Haukiba January gi tang kunipan nongmaijing nimita apunba khungang mapan chawkhatlup baskandina sinlangduna lubasina koliba palar bondagina padri phawbagi mitai khungang mapan gi mahiroi singbu mahiroi singa mari leinaba hendanabagi thoromama class 1 dagi class 8 phawbagi oina Baskandi Junior College Korokandida Lupki President Kaisam Bidapati na mifama po oiduna pangthokre luinana lubasigi nauna semba Educational Subcommittee gi Chairman H Babaton Singha Lupki Vice President K Mangonjao TH Jogendra TH Chandidas amadi Special Invitee H Bihari amadi P Romonna Daistapamki Phanjobam Loknathna taramna oklaba matung Lupki General Secretary Sri Maisnam Jitena wahaudok pikhi hendanabagi thoromaduda mahiroi chamaromna sarukjaki Class 1 amadi 2 gi mahiroi singbu Saireng hendana hanki Class 3 gi mahiroi singda taragi iba aduga Class 4 amadi 5 gi mahiroi singda quiz aduga Class 6 7 amadi 8 gi mahiroi singbu Manipuri National Hero singi layak pe hendana hanki hendana ba sigi makok mathang taraba singda sel gi mana supiki mana phangkiba mahiroi singdi Class 1 gi oina Dibya Aditya Singha Linthoi Nganbi Singha amadi Nganthoi Chanuna ahanba anisuba amadi ahumsuba mana phangki Class 2 gi oina Dibya Singh Evans amadi T Sonia Debina ahanba anisuba amadi ahumsuba mana taki Class 3 gi oina Srishti Singh Jaya Aditya amadi M Blessina ahanba anisuba amadi ahumsuba mana lauki Class 4 gi group wise oina TH Lanjenba amadi CH Aruna ahanba mana N Chinglembi amadi Biras Lubangna anisuba aduga H Joychandra amadi H Ayusina ahumsuba mana phangki Class 5 ki group wise oina A Surendra amadi W Bibekna ahanba mana Arvin Chongtham amadi M Mahina anisuba aduga T Surjit amadi PH Saurasna ahumsuba mana taki Class 6 7 amadi 8 ki layak pada TH Rosen S Ningamba amadi A Korau Hanbana mathang sitna ahanba anisuba amadi ahumsuba mana lauki aroi bada Lupki Organizing Secretary Chirom Churamani Singh na thagat wahai piraba matung Lupki President na thoromasi loisin ki haina General Secretary Maisnam Jitena khangalakle Lakhipur online channel asibu yengbiriba singna pawa sibu like amadi share tawbiu amadi hojik phawba channel asibu subscribe tawbidriba singna subscribe tawbiu Model High School Singirbongi founder member Saknai Rabo Oja amadi social worker Janab Azizur Rahman Masaki Sangai Singirbonda January gi tang kuntra ngarang leibak popo nimita leikidre leikidaba matamda masagi chahi marfutara tret sukre mahak chahi kuntra homdoi chupna maramdamdagi thapna Manipur gi Churachandpur jila gi Patpuimon Junior High School da Hindi gi oja oiramlaba matung thabaktagi pothaki mahak oja oirambata natana khunaya sigi chawkat thorang kayada achouba thodang lauramba misakni khunaya sigi lup kaya bu lamjing lamtak piramba oja asina leikidabada ngarang Model High School Singirbon gi oja sing amadi mahiroi singna minute ani tumina leiduna awa phongtoki haina school asigi oja makok Mahibur Rahman na thadorok jerol amada phongtorakli Tripura lenga ki matengna lising maga chamapan marphum doida lingkhat kiba Agartala Press Club ki chahi nifu suba mapok common ga mari leina ngarang January gi tang kuntra club asina senduna Agartala saharda yaifa kongset ama chatkre ahal oiraba veteran journalist Srutoranjan Krisana Firal Singhatuna haudokiba kongset atuda lamdamasigi press media photojournalist amasung mari leinaba singna sarukjaki kongset aduda club ki member amasung ariba amadi anoba paumi sing yauna chatkiba apunba yaifa kongset adu maipak no pangthoki panba yai lising amaga chamapan marphumari da semkiba club asigi ahanba managing committee da president Amia Debroy vice president ahum Komla Ranjan Talpatra RK Komoljit Singh amasung P Dev Kumar aduga secretary oina Satyabrata Chakrabarti bu khanki RK Komoljit ahumrak vice president oiki aduga club asida khwaidagi matam sangna tararak RK Kalyanjit Singhana treasurer oiki loinana mahakna term ani secretary su oibiram ki haina Agartala dagi phangba pawa sina hairi
Mizoram University da PhD tawribi Manipur gi Teresa Ningthaujamda hojik Manipur da thokliba irang asiga mari leinana maram chadaba maral sijanduna mahaki PhD terminate tawgadabani haiba wafam adubu Manipur University Students Union musugi maigedagi President Thokjam Sunamune yauna Union asigi thopuriba mioi mangana khodiak piduna thadorakpa press cherol amada musuna yamna kanna yaningdaba phongdorakli cherol asina hai Mizoram University gi authority amadi masak naiba stakeholder amana Teresa Ningthaujam gi matangda asigumba semjin sajinba aranba wafam kaya sandokliba sida Manipur University Students Union musuna tuminna laithokloi haina phongdorakli Kangan Jabama Health Care Amadi Paramedical Science da University Grants Commission na Sakang Laba Chahi Amagi Diploma Chahi Anigi Advanced Diploma Aduga Chahi Ahumgi Bachelor of Vocation Course Tamba Yaragani Institute of Medical and Paramedical Science Silchar Amadi Gracewell Hospital Meherpur Silchar Anina Kusam Naduna Lingya Vidyapit University Faridabad Ki Makhada Course Si Tambiba Haure Health Care Ki Field da Skill Development Oiriba Medical Laboratory Technician, Operation Theatre Technician, Physiotherapist, Radiology Imaging Technician, Patient Care Management na chingba 12 pass tawrabasing na tamba yaraba coursing asi tamduna isana isabu tabak pijabagi kudong saba lobiyo aduga nursing, yoga attendant, first aid training Emergency Medical Staff amadi RNP course na chimbagi atenba matamgi oiba course ngi tamaktasu admission haujare SM Dev Civil Hospital Silchar da practical tobagi kudong chaba su thanjari akupa marol gi tamak Institute of Medical and Paramedical Science Ismail Market Central Road Silchar da Lengsimbirabu natraga mobile number 93957324456 da pau phaunabiyo Nungairaba Pao Kasar Pulertolda Holistic Therapy Center ama hangdokjare Yoga Acupressure amadi Physiotherapy gi matengna adomgi khwang naba khud haigatpa yadaba khu tangda naba saru amadi singli naurida nungaitaba paralysis asina chingba hakchangi nungaitaba kaya laengnana bagi tamak ngasimak lengsin biragu Senior Consultant Yoga Acupressure and Physiotherapy Specialist in Ortho and Neuropain Dr. S. Chandrababu Singha Holistic Therapy Center Nilmohon Complex near Muscle Gym OB Road Fullertol Kasarasam Nongmaijing natabada numit khudingi ayuki pung 8 dagi numidangi pung 3 phawba layengzari Mobile number 8638078821 ni Aroibada maruiba pau amukhanna Assam Police na drugs ki mayokta chatharakpa khongjangi sarukama oina yamkhraba nisagi polamsing Kasar Police na phakat khre Manipur gi Kautruk amadi Kadangban khunda nakalani gi marakta kapnabagi thodokta mioi ani sire kharana sokle State Level Police Recruitment Board SLPRB Assam na Constable gi pham chaniga humpumapan gi application kauri Apunba khungang mapan sakhuluk paskandi kasarna mitei khungang mapan gi oiba mahiroi singi hendana bagi thoromama pangthokre Singirbon gi oza amadi social worker Janab Azizur Rahman laikidre Agartala Press Club ki mapo common gamari lenana Agartala sahar da yaipa kongset ama chatkhre amasung Teresa Ningthaujam gi academic career manghanba yaroi haina musuna akanba wafam thamlakli Lakhipur Online YouTube channel gi pau sandok chaba ngasigi oinadi matang asida loijare